Lamdam asida tangta da bapibam ama leidingai cherak asida ngasidagi hauna Council of Higher Secondary Education Manipur kosemna LOUBA class 12 ki changyeng ngasidagi ingchikna Houkhre hairiba changyeng asida Maheiroi singna nataba pambai sing sizinnadanaba changyeng center singda school gi authority sing amadi police ki miyoi kayana changyeng thapam ka singda changdringaida check tawki Maheiroi sing asibu thinba lakiba mama mapa oibe singsu macha sing exam center singda thada halamlaga arapa mafamda ngaihanba natraga thilamlaga chatkhibana chingba uba fangki ngasidagi hauriba changyeng asina Apunba Maheiroi Lising kunmapan ga Supna humpu mangagi Maraibak Lepkani Apunba Maheiroi masing asigi manungda science ki stream da Maheiroi Lising kunga chanipan Maudra humdoi arts da Maheiroi Lising tadet ka chatu kuntra nithoi amadi commerce stream da Maheiroi chamanga ga nifu na saruk yari hairiba Maheiroi sing asina council na sakhanglaba manipur gi tampa ki center humdra mari amadi tingi center kuntra nipan da haibadi punna center chamaga tara nithoi da changyeng asi chathaba hauri